ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯔꯤꯕ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕꯤꯅꯤ, ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ꯫ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯋꯥꯈꯤꯕ, ꯈꯥꯡꯈꯤꯕ ꯆꯩꯅꯥ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯀꯅꯥꯅꯁꯨ ꯍꯪꯕꯤꯔꯛꯈꯤꯗꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯁꯦ ꯑꯗꯨꯛ ꯍꯪꯒꯣꯏꯅ, ꯇꯨꯀꯠꯆꯅ ꯈꯟꯅꯔꯤꯕ ꯑꯩꯒꯤꯁꯨ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯤꯡꯗꯨꯅ ꯀꯟꯒꯦ ꯍꯥꯏꯅ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯅꯤ꯫ ꯑꯋꯥꯕ ꯀꯌꯥꯁꯤꯡꯗꯨꯅ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯅꯥꯊꯩꯍꯟꯈꯤꯕꯅꯤ ꯄꯨꯝꯅꯃꯛ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯊꯃꯣꯏ ꯆꯦꯠꯅ, ꯊꯧꯅꯥ ꯐꯕꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯥ?